Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Birena hairi Rajya sinba thungbada COVID-19 test tawba thawragani. Manipur ngarang COVID ki anauba case chanipan tarahumdoi thengnaki taranipan sikhi amasung Laibaga asida COVID-19 gi phibam phagalagli haukiba numit kharani dana nauna positive oibagi chang hantharakli. Laibaga asida COVID-19 gi laichat amughana sandoragli ba asigi yenglaga seksin ba watpagi thawong sing tokpina ba haizari. COVID tagi ngakthokna ba sexual thorang khudingmak ngangna chatpiyu aduga ahanba dose ki vaccine kapkhraba miyuishingna matam sana anishuba dose ki vaccine kapthokpiyu asoyangam thokdana ba makhada haizariba niyom singasi ngangna chatpiyu face mask upiyu social distancing ngangna amaga foot taruk lapna lebiyu maimit amadi khutcha toina hamdoktuna tarutana na thambiyu hauzik mapungeba pau Mukhyamantri Nongthombam Birena hairi Rajya sigi mafam pumnamakta COVID-19 test tawbagi thabak athuba matamda hauragani. Imphal gi Mukhyamantri gi secretary ngarang home isolation tawduna leiriba anaba miyuishinga video conferencing gi kuthangda makhatana wari shanabagi thauram amada Mukhyamantri na hai leina asingan na khangdokpa amasung nganna layang ba haibasina laichat asi hanbada chauna mating oigani mangna hai RP kit lising yankhai hanana tongan ba district singda yenthokre atopa kit lak amarom leina ba honari Mangna hai containment zone amasung laichat asi sandoraki haina thajaba mafam singda yum sangduna test tawbagi thabak paikhana ba khanari lakliba chayol amagi manungda ICU bed chama hengalhana ba thawrang tawri mangna hai Rajya sida hauji COVID-19 thengnabada sizinariba machak mathum sing asi nauna semgatpana ayambani maramaduna sarkarna lokholakpa khongthang singda kariguma matamda peningai oidaba yarukpa yai adumoinamak sarkar asina miyamgi punsi kanabagi damak hek ngamjaba thakta kana honari miyamnasu laichat asigi maramda ningthina khangminabaga loinana sarkarna lokholakpa khongthang singda mateng pangbinaba Mukhyamantri appeal tawri Tharmaduda Tribal Affairs and Hills ki mantri Bungjagin Balte CAF amasung PDM mantri CH Satyabrata Rajya Sabha gi MP Maharaj Sanajawbale Shemba Mukhyamantri Advisor Health Dr. S Ranjan amasung MLA Singh Saruyaki Manipur ngarang COVID ki anauba case chanipan tarahumdoi thengnaki taranipan sikhi Rajya gi haksel bibang ngarang thokiba chirol amada hai haukiba pungkun marida punna sample lising mari chani maruda nipan test tawbada miyoi chanipan tarahumdoi positive oiba thengnaki positive oibagi chang zada taranipan dasmik mapan amani Nauna positive oigiba singadugi manungda Imphal West dagi chahumama Imphal East dagi chamum phumapan Churasanpur dagi chamasumna mapan Kakching dagi yankhai taret Bisnupur dagi yankhai humdoi Thawal dagi kuntra humdoi Senapati dagi kunmari Zaribam dagi tarataret Kangpokpi amasung Tengnopal dagi taranithoi Tamenglong dagi mapal Ukhrul dagi taret Chandel dagi taruk Kamjong dagi mari yauri masiga loinana Rajya sigi apunna positive case ki masing lising nifu taret sama taramathoi shure Haiba matamasigi manungda COVID positive oiba miyoi taranipan sikhi basing adugi manungda Imphal East amasung Kakching dagi manga Imphal West dagi mari Churachandpur dagi ani Kamjong amasung Tamenglong dagi amamam yauri masiga loinana Rajya sida COVID positive oiba laikhidaba migi masing punna satret nifunipan sure Haiba matamasida miyoi changa humbudra taruk laina asna nabadagi phagalaki hauzik phawda naba phagalaki ba apunba masing lising kuntra nipan samapan sumna ama yaure naba phagalapagi chang sada marphuni thoi dasmik manga tare ni hauzik active case lising tare chamri humpuni thoi leiri Zero lasina makhata na hai D type oxygen cylinder lising ama samri shumna ani amasung B type oxygen cylinder changani fuhum doi ngarang Rajya sigi tongan ba health facility sing da phangan ki hauzik phawda besing kakhiba apunba masing lak ahum lising humputaret chatruk yankhai mangani Awang Sekmaida Community Home Isolation Center hangbada kana amatana rajniti tawbiganu haina Management Committee of COVID-19 Awang Sekmai na hairi Committee gi serolamada hai COVID-19 gi laichat sandorokpagi yamna luraba tanphamasida rajniti gi kudong chaba longna bohna bagi mahutta punna amata oina laichat asi thengnana bohna minasi Ziribam Zilagi Manung Hunjin Mamapam Singda Sam Rifles na COVID-19 gi maramda miyambu bahap tahanbagi thauram leptana chathari ngarang su zila asigi Borobekra block ki manung da leiba khungang kharada COVID-19 amasung
ब्लैक फंगस की लायोंगसिंग matang da bhap tahan bagi thoram sing pangthokki Dubai da chathariba Asian Boxing Championship da Mary Kom kilogram 52 gi kanglop da final changkre semi final da ngarang Mary Kom na Mongolia gi Lusai Khan Altan Set Sekpu Mariama da maiti ba piki tabiri ba pawasi Akashwani Imphal da gini Kendra gi Haksel Mantraloy na hairi Leibaga sida COVID-19 gi pibam tamna fagalakli hawkiba nimit kharani da nauna positive oibigi sang hantarakli tha sigi tareta nauna positive oibigi sang khangyen hengaluraba matungda hawkiba nimit kuniro masida laichet asina nauna positive oibigi sang tamna hantarakli Haksel Mantraloy gi joint secretary Love Agarwal na pawgi mifam amada hai me tareta positive oibigi sang lak mari listing taramari yokki adubu hawjikti nomada positive oibigi sang lak ani listing taramathogi sang da hantarakle COVID-19 gi laichat laikidraba journalist sumputaret ki imung manungda sel gi tengbang piba kendra na yare kendra gi information and broadcasting mantraloy gi journalist welfare scheme gi makhada hariba imung sing asida lupa lak manga piragani sayol gi oina pangthokpa journalist welfare scheme committee gi mifamda sel gi tengbang pinana ware basi lokhibani Imphal ngasi phongba pawche singi maroiba paw singi damak hojik Ngangom Kiran leide Kiran Thagachari shuni Imphal ngasi phongba pawse singda maruina phongnariba paw khara panba tarbadi paksana covid ki test tawnana ba chief minister na lauthokhiba amasung covid-19 ga mari lena ba tai paw sing asin haibatai Sangai Express Manipuri da ngarangna Churachandpur da mi chama sumna mapan positive oikhi Manipuri oina chanipan tarahumdoi positive oiduna yamna wangli haina ahan headline tawri Home isolation gi mobile app hawdokre Pak sanna test tawba athu matamda horgani haiba chief minister gi wafamna pausi asigani shuba headline tawri sana lebakta Manipur da covid kani shuba web ta angang lising ani chahum positive oire haina ahan headline tawri covid laksin bangamdaba lainga ki maithi bani haiba congress ki wafam amashu pausi asigi ahan balamai de phongli Huyelan fawda home ministry na covid laksin nanabagi section thorang sing jun kunthra phawba chathanaba khangalakle pung kunmari da positive case chanipan tarahumdoi thengnakre mioi taranipan laikhidre haina ahan headline tawri private hospital singi layingmal affidavit oina pikhlakna ba high court na khangan kre haiba paw amana pawsi asigani shu headline tawri naharol gi thodang da state sin thungna covid ki mass testing horgani haiba chief minister gi wafumna ahan headline tawri Rims ki assistant associate professor na covid ward tam yang changdabadagi sibagi sang hengalakpani haina ministry na taktharakre haiba pawna pawsi asigi anishuba headline tawri Pona phomda athu matamda Manipur da covid-19 ge mass testing horagani haiba chief minister gi wafamna ahan headline tawri covid-19 ge mari lainana congress na government ta point mapan gi demand thamkre haiba paw amashu pawsi asigi ahan balamai de phongli irai bakta positive orambadagi laikhidraba ama poloinaba mi leitabadagi hairoki MLA Dr. T.H. Radesam yauna mathung mangam pangthokre haiba pawna ahan headline tawri Isel Express ta Manipur COVID-19 ki fibam lusilakli pung kunmari da mioi chanipan tarahumdoi positive ore taranipan laikhidre active case lising tara chamri humpuni tho yaukre haina ahan headline tawri Imphal Free Press ta Kendra ki Griha Mantraloy na National COVID-19 Containment Measures jun kunthra phaw sangdokre haina ahan headline tawri Morning Bell da Raja sida COVID ki mass testing athu matamda horagani haiba CM gi wafamna headline tawri Manipur Mail da COVID na sibasing disaster ek ki makha da thabuk lahut kadabani amasung vaccine kapagi thabuk hengatlu haiba Congress ki wafamna ahan headline tawri People's Chronicle da COVID na mioi taranipan amaga sikre sanipan tarahumdoi nongno positive oire haina ahan headline tawri Sangai Express English da Home isolation patient singidamak chief minister na mobile app launch tawkre haina ahan bulamai de phongli suni Thagachari Kiran loshilakpada COVID-19 dagi ngakthoknaba face mask uppa futtaruk lamnana leiba khutsa amadi maimit taru tanana thamba haiba achamba thawong ohumasi ngangna chatpinaba amukhana ningsingjari aroibada maroiba paw amuk Mukhya Mantri Nongthambam Biren na hairi rajya sinba thungbada COVID-19 test tawba horagani Manipur da ngarang COVID ki anoba case sanipan tarahumdoi thengnaki taranipan siki amasung Leibaga sida COVID-19 gi fibam phagalakli hawkiba numit kharani da nauna positive obigi chang hantarakli pawloijare